ngasi numidang wairam phongkiba tungan manipuri siphongsing amasum thokkiba thawdo wathoksingdagi maruoibe I pausing khonga saraga Manipur top channel gi maikeidagi myamna thamjage hanbada BJP gi national president JP Nada pung kharagi Imphal laklamle lusingba singna phamliba sakri miyam gi thawgal tawnabani konduna leinaba nate JP Nada BJP gi national president JP Nada ngasi pung kharagi oina Imphal laklambaga loinana lakadoriba taraga nithoi suba Manipur legislative assembly gi election ga mari leinana BJP gi vote khomlamle ngasi nungtil JP Nadana Imphal airport hek thunglabaga Manipur gi minister N Beren BJP Manipur Pradesh ki president A Sardana lusingduna taran okhi tungda sagolban wohengbam laikai da leiba Lakshmi hotel da saklen saraba matung Bijoy Govindaji temple da Govindaji khurumki tungda sagolban Bijoy Govindaji da pangthokpa nupi singi mifam mahila rally da sarwyaki loinana Manipur pumba satuna BJP na lusingba lenga ki citizen centric governance ki matangna sandokadaba BJP gi video ban amasu JP Nadana lamthaki BJP gi national president JP Nadana hai Manipur gi puwari da nupi singna lokiba thaudang singthani ngaini itihas khudingmak da nupi singna lusingduna laki adubu sahi manga gi mamang Manipur gi mama oibi singna makhoi gi masa masu singi damak wazaki ngasidi N Beren lengak lakpadagi akiba pumba kokre mamangda zat bizat ki khenaba ban blockade amadi insurgency na thanna lerami ngasidi Manipur N Beren lusingba BJP gi lengak lakpadagi infrastructure gi lamda sakhotpa amadi amaga nungsinaba purakle scheme kya lakthokli miyam gi apamba gi matungina thabak tawri Manipur organic state ama soidana oigani hainisu pausna makhatana phongdorakli Makasa tarakpoina to papaw mana MTU gi BC Moral Ground Farm thadu KSA Manipur Technical University MTU gi Vice Chancellor Moral Ground Farm thadu farm thu I haina Kanglaipak Student Association thadorakpa Chirol aman haidi Chirol sin hai hauji MTU gi Vice Chancellor oiriba MUAC miyam gi interest ta yenglaga Moral Ground Farm thadu farm thu hairiba MUAC UGC Regulation 2018 gi samamnaba wafam amagi khudongzaba lawraga University asi BC oina hapkhibani ma UGC Regulation 2018 gi section 7.3 gi manung sana yauriba 10 years administrative experience lairabadi BC oibi yabagi khudongzaba dugi makhapona oizarabasu ma kumami ama sauraba University amagi BC ohenbada tunglamsata akaiba kya lakani haibisi khangbiraga Manipur lenga na miyeng sangpam toi UGC Regulation 2010 dadi Vice Chancellor oiba haibisi sahi tara University amada professor oiba natragana equivalent position da academic administrative organization amada sahi tara gi experience laigadabani haibani hainsu pausina supali amaromdana marks uptana covid ki beren khudingmaktagi ngakthokpada kanaba oi kerajo Malem gi lebak kayada Omicron gi case yangna sandorakpada maramoiduna miyamna covid tagi ngakthoknaba piriba satna kanglon sing ngakpa amadi mark sungsoi soidana upnaba Manipur laingakna Directorate of Health Services ki maikedigi phongdorakli hiramsigi matangda Director Dr. K Rajona thadorakpa sirol amada marks uppana COVID-19 gi beren khudingmaktagi ngakthokpada kanaba oi hairaduna state asida sanglakpa international passengers sing Directorate of Health Services na mikup nahum singna yingsinbagi thabak sathari hauju phawda international traveler samri go humfugani thoi health official singi makhara yingsili makhoi punamak India da lakpa numit marini subada RT-PCR tawre makhoi singadugi manungna miyoi samag yankhai ga manga di covid test tawbada negative oibaga loinana makhoi gi numit taraga marini gi oiba yingsinbagi thabak mapung phana loire lemhoriba sahum ga sumna gi taresu makhatana yingsinbagi thabak sathari miyoi samaga maudraga maridi numit nipani suba numitta RT-PCR test tawkhre makhoi gi manungda miyoi maridi positive oiki makhoi punamak layong uthoktaba ngaktani hainisu pausna makhatana phongdorakli atopa pawmana Hairokimiyata sienabasing athubada sairak piyu nupi marup Hairokimiyata sienabasing athubada sairak piyu ASP Thawal amasung OC Hairok suspend taw haina all Manipur nupi marumna press thadorokpa sirolaman haidi
ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛꯇ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯈꯠꯅ ꯆꯩꯅꯕ ꯊꯧꯗꯣꯛ ꯇꯣꯏꯕꯇ ꯅꯠꯇꯅ ꯐꯤꯃꯨ ꯁꯦꯠꯄ ꯈꯨꯠꯄꯨ ꯑꯃꯅ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯠ ꯄꯥꯔꯇꯤ ꯋꯥꯀꯔ ꯀꯌꯥꯒꯤ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯕꯒꯤ ꯃꯊꯛꯇ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯀꯌꯥ ꯐꯨꯗꯨꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯃꯁꯤꯡ ꯌꯥꯝꯂꯛꯂꯕ ꯐꯥꯎꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯗꯕꯗꯒꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 22ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯗ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯔꯣꯍꯤꯠ ꯀꯧꯕ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯎꯍꯧꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ SPꯅ ꯆꯤꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡ ꯈꯪꯂꯕꯁꯤꯡꯒꯤ ꯃꯊꯛꯇ FIR ꯊꯥꯒꯠꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯥꯎꯇꯥꯛ ꯃꯈꯥꯗꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯛꯃꯥꯏ ꯌꯦꯡꯅꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯊꯪ ꯆꯍꯤꯒꯤ ꯑꯉꯟꯕꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯃꯀꯣꯟ ꯑꯣꯏꯔꯕ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯗ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ ꯑꯣꯏꯕ ꯃꯤꯈꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯤꯔꯤ ꯀꯣꯂꯦꯖ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯖꯤꯔꯤ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯐꯤꯖꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯀꯦ ꯀꯕꯤꯇꯥꯕꯨ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ JCSUꯅ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯑꯁꯤ ꯀꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥ ꯃꯍꯨꯠ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ JCSUꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ JCSUꯅ ꯃꯇꯝ ꯀꯛꯇꯅ ꯊꯣꯡ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ NPPꯅ ꯍꯩꯔꯣꯛꯀꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 22ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:30 ꯇꯥꯕ ꯃꯇꯝꯗ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯆꯍꯤ 82ꯒꯤ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧꯖꯝ ꯔꯣꯍꯤꯠ ꯆꯍꯤ 20 ꯊꯧꯕꯥꯜ ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ NPPꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯦꯟꯗ꯭ꯔ ꯀꯃꯤꯇꯤ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯍꯩꯔꯣꯛ ACꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯕꯨ ꯁꯦꯝꯒꯠꯄꯤꯕꯒꯤ ꯃꯍꯨꯠ ꯍꯥꯠꯇꯣꯛꯄꯤꯕ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯃꯍꯩꯔꯣꯏ ꯍꯥꯠꯄ, ꯃꯤꯆꯝ ꯍꯥꯠꯄ, ꯃꯤ ꯍꯥꯠꯄ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯀꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ NPP ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯅ ꯊꯝꯖꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀ꯭ꯂꯥꯁ 1ꯗꯒꯤ 8 ꯐꯥꯎꯕꯒꯤ ꯑꯦꯛꯖꯥꯝ ꯑꯣꯟꯂꯥꯏꯟꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛ ꯃꯔꯨꯑꯣꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯛꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔ ꯁ꯭ꯀꯨꯜꯁꯤꯡꯅ ꯂꯥꯛꯂꯤꯕ ꯏꯪ 2022ꯒꯤ ꯖꯅꯋꯥꯔꯤ 2ꯁꯨꯕ ꯆꯌꯣꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯋꯥꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯦꯛꯁꯟꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 1ꯗꯒꯤ 8 ꯐꯥꯎꯕꯒꯤ ꯑꯦꯛꯖꯥꯝ ꯑꯣꯟꯂꯥꯏꯟꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯛꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯣꯡꯊꯣꯡꯕꯝ ꯖꯣꯏꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯣꯟꯂꯥꯏꯟꯗ ꯀ꯭ꯂꯥꯁ ꯃꯄꯨꯡ ꯐꯥꯅ ꯇꯧꯈꯤꯕꯅ ꯁꯤꯂꯦꯕꯁ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯔꯝꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯆꯍꯤ 2 ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡꯗ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯍꯩꯒꯤ ꯂꯝꯗ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯅꯅꯕ ꯇꯤꯆꯤꯡ ꯂꯔꯅꯤꯡ ꯁꯤꯁꯇꯦꯝꯗ ꯑꯦꯀꯥꯗꯦꯃꯤꯛꯀꯤ ꯑꯣꯏꯕ ꯑꯍꯣꯕ ꯂꯩꯇꯅꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤ ꯂꯥꯛꯄ ꯌꯥꯔꯤ, ꯂꯥꯛꯁꯨ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯊꯥꯔꯗ ꯋꯦꯕ ꯑꯃꯗꯤ ꯑꯣꯃꯤꯀ꯭ꯔꯣꯟꯒꯤ ꯃꯤꯄꯥꯏꯅꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯌꯨꯊ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SYDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ MD ꯑꯔꯤꯐ ꯈꯥꯟ ꯄ꯭ꯔꯁꯤꯗꯦꯟꯠ SYDO ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯜꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 23ꯗ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯨꯡ 33ꯒꯤ ꯕꯟ ꯀꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ SDC ꯇꯨꯂꯤꯍꯜꯒꯤ ꯑꯣꯐꯤꯁ ꯂꯩꯅ ꯉꯁꯤꯗꯒꯤ ꯆꯍꯤ 13ꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯐꯝꯂꯛꯇ꯭ꯔꯤꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯁ꯭ꯇꯥꯐꯁꯤꯡ ꯐꯝꯍꯟꯕꯤꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯕꯁꯨ ꯊꯥꯖꯕꯇꯪ ꯄꯤꯕꯒ
ꯊꯕꯛ ꯑꯣꯏꯅꯗꯤ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕ ꯑꯁꯤꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯂꯩꯔꯤꯕ CSO ꯀ꯭ꯂꯕꯁꯤꯡꯅ ꯉꯁꯤ ꯑꯖꯥꯗ ꯒ꯭ꯔꯥꯎꯟꯗ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯇꯤꯡ ꯑꯗꯨꯗ ꯆꯠꯂꯤꯕ ꯊꯥ ꯗꯤꯁꯦꯝꯕꯔꯒꯤ 24 ꯐꯥꯎꯕꯗ 29 ꯐꯥꯎꯕꯗ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯕ ꯑꯗꯨꯒ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯂꯥꯛꯇ꯭ꯔꯕꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 28ꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯗꯤꯁꯦꯝꯕꯔ 30ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 6 ꯐꯥꯎꯕ ꯄꯨꯡ 33ꯒꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯕꯟ ꯀꯧꯖꯔꯒꯅꯤ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥꯁꯨ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯣꯜ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ CSOꯁꯤꯡ ꯑꯃꯗꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯄꯨꯜꯂꯒ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤ ꯐꯥꯎꯕ ꯕꯣꯏꯀꯣꯠ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯅꯔꯦ ꯍꯥꯏꯅꯁꯨ ꯉꯁꯤ ꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯄ꯭ꯔꯁꯤꯗꯦꯟ SYDO ꯌꯥꯏꯔꯤꯄꯣꯛ ꯇꯨꯔꯤꯍꯜ MD ꯑꯔꯤꯐ ꯈꯥꯟꯅ ꯄꯤꯕ ꯈꯨꯌꯦꯛꯀ ꯂꯣꯏꯅꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ-ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ and thank you